Hello friends, ngasisu mayamgidamagta anongba video ama puduna laksari. Video asi khangdabasingidamagtadi thoidointana kanagadra khanduna semjaba video ni. Chahi 10 sudriba angangsingi oiba phattaba chahi phattaba tha phattaba numit nupi macha obe nupa macha obe ko makhoigi oiba afaba thabak thoram pangthokningba leiragasu aina hairiba numitshing aina hairiba tha aina hairiba chahi sing sidadi karigumba amata pangthokpa yade maramdi kainoda hairiba chahi 10 sudriba angangsingi oinadi masi yamna phattaba oi haiduna ahal laman singna takpirame madugi matangda aina semjaba video ne video si loifau yengbiyo. Chahi 10 sudriba nupi macha natraga nupa macha obe hekta ye hairiba angangsing asida afaba tankhatlkpa afabagi thabak thorom haitare ko maduda pangthokpa yadaba numit masing tha masing chahi masing madugi matangdane aina ngasi haijodriba se ahanbada numitshing pokpa angangsing haitare ko nupi macha natraga nupa macha madu numit nini natraga numit mapani tha daragana tha ani tha mapan chahi daragana chahi ani chahi mapan hairiba sing asida afaba thabak thorom amata pangthokpa yade. Ani subada ningthokaba pokpa nupa macha obe nupi macha obe ko numin marini natraga 13 tha doragasu tha mari tha 13 chahi doragasu chahi mari chahi 13 hairiba singse afanungai thabak toba yate afaba tankhatlkpa haitare ko maduma thabak thorom amata pangthokpa yate. Ahum subada laibak pokpa nupa macha obe nupi macha obe ko masi hairiba numisida pokpa oirabadi numit ta haragana numit tarukni tha da haragana tha taruk chahi da chahi taruk hairiba sing asida afaba thabak thorom pangthokpa yate hairiba angangsing aduda. Mari subada yumja kaisa pokpa nupi macha obe nupa macha obe ko numit ta haragana nongma numit nipani tha da haragana tha ama tha nipan chahi da haragana chahi ama chahi nipan hairiba sisida afaba thabak thorom tobiba yate. Manga subada sagol sen numit pokpa nupi macha obe nupa macha obe ko numit masingda mi humni numit marini tha da haragana tha ahum tha mari chahi daragana chahi ahum chahi mari hairiba sing asida afaba thabak thorom pangthokpiba yate. Taruk subada iraida pokpa nupi macha obe yai nupa macha obe yai numit haragana numit mangani tha daragana tha manga chahi daragana chahi manga hairiba sing asida afaba thabak thorom pangthokpiba yate. Taret subada thangjada pokpa nupi macha natraga nupa macha numit haragana numit tarini tha daragana tha taret chahi daragana chahi taret hairiba sing asida afaba thabak thorom pangthokpiba yate. mayamna samna tanamgidamakta explain muk tawjage ko mayamda ahal sing habiramba fatte tawgunu haibana singba mayam ama leiba ko masi maram amadi leibagine ba ado video sigi matang do oragadi haiba chahi numit thasing haiba singsta afaba thabak thorom thokiba tarabadi angang dugi tungi punsida phattaba haitare afaiba dasa haitare ko aduga asopan bo obe yai awana obe yai ningba thongdaba obe yai mana tamliba mahi masingda koige mahi chada bo obe yai adumba thokane haibagi damaktane ahal singna hairiba numit masing tha masing chahi masing sida agang dugi afanuai gi thabakta thabak thorom pangthok piganu hairise khudamoina mahi masing tamba bo orasu thaba ma hauba bo orasu se monday da pokpa hairase ko se numit marini numit 13 ni tha da hagan tha mari tha 13 chahi da hagan chahi mari chahi 13 sida thabak thorom afaba haitare ko then akoigi mahi masing da bor so chakhotpa afaba simba cha hawiba yadre sigi piramni basida se sagon sin da haragasu numit humni numit mari ni tha da hagana tha ahum tha mari chahi da hagan chahi ahum chahi mari hairiba singsta pokpa angang singi mymda afaba se akoigi thabak thorom ama hangtokpagi oiragasu mai mamingde hangba yadaba hairiba piriba chahi masing tha masing numit masing asi khaktigi wari ni ko atai to paloi yai ko piramli ba asigi matamse tangkakse masidadi afaba thabak thorom amta yade haiba masina phattaba apaiba dasa bo so awana angang du da ningma thungdaba adagi asopan nangba haiba phattaba habjase loi lakane tungi punchida maduna yariba makai mama pa obesingna chekchinna yengbi horaga angang singi tungi punchida mithoi mihenba adagi mikok thongba oinaba tinjang kaijang daba samasama semnabagi damakta mama pa obesingi asoba thongdang ma lauribani aduna hauji tahaidaba uhaidaba mayam ama social media da kaida uri sineba
masi khudimaks se mama pa oibasingna karigumba kharada soikhare haibaduneba aduna angangsingdi leikhom apetpagumbani haiduna akoina pauruda kaida hainaribaduni aduna semningba momda semba yai aduna sahidaba tauhaidaba kayamam takpibam sangeba nisabu oroso amabu oroso sinjak tarabu sahidaba khoidaba yamam leidana masumba esibad chaba yai sidi chaganu harasu masi tambi hogadabane adagi hongna loncha discipline manner everything loimak tambi hogadabane angangsing asida adu mahi masing adugi matik hayangadabane masamu fangadabane hariba sing se phajana kugi tung illabadina adumak mithoi mihenba mikok thongba habisidi adumak oiganeba angangsing asida aduna ahal laman sina haibiramba akugi thaina gi ba pawu pokta masisu phajana akoina khangnaba honagadabane fatte hairamba wafamse karigumba kharadi leire habase asisu akoina khanggadabane aduna yarime khaidi akoi angangsing ase afaba maigei romda punaba honabigadabane aduna video se nungai birabadi like subscribe tobiramo matung tarakodasu kanaraba nungai nungai ba video ko loinana amuk laksage ngasi giti kainarsi